Leibak asibu amatu oina punsinduna asobo mapangal kanba Indian Union ama samkatpada asobo thodang loramba ningtamba India gi ahanba Deputy Prime Minister oiramba India gi yorki mi hairagasu khangnaba Sardar Vallabhbhai Jaberbhai Patel bu mahagna leibak asigidamak tawramba thabaksing adugidamak ikai khumnaba utuna kum lising ani tara maridigi hauna mahagi mapok numit October 18 bu sahi khudingi National Unity Day Rashtriya Ekta Divas haina leibak sena pangthoktuna lagli Maning tamba leibak samnga humphumanga rom punsinduna ngasigi asoba India asibu semkat piramba Sardar Patel gi mafamda leibak sina ikai khumnabu utpa haibasi ngasigi India gi mipum khuding mangna tawpham thokpani Patelna asoba India amadi sembiramle adubu mahagna madubu marase na thamlambadi ngamaudaba amadi mahaki tungda lakhiba lusingbasing nasu mahagna ningjaramba marasetpa India ama haibadu mapung phana thamba ngamhaudabana ngasisu leibak asi ne tadaba phibam amada leiribra haiba wahang amadi thorakli aduna Patelna loiselamdaba thabaksing adu kari karino madugi waroisin karamna purakadagi haibasi puthoktuna khana nenebagi tangai phadaba lai Sardar Patel gi maithong natraga thabak asi ani subra haibasisu miyamna khanaba wafamni India gi ningtambagi akanbe ihau chatharingai manungdadi mahagna Mahatma Gandhi gi aset patung inba ama oina non violence gi wakhalondagi khongpham lengdana thabak tawkhrabasu ningtamba phanglaba Mahatma Gandhi leikhidraba matungda asauba apunba India ama saganabagi damak mahagna tawkhiba thabak singda violent oiba natraga nam habagi thawong kharadi yaukre haibasidi India gi integration sagatpagi puwari na takli Hanadi non-violence ta yamna thajaramadu ningtamba phanglaba matungdadi Patel gi strategy yamna honglei policy power limited violence sijinnarei Patelna Indian Union ama sagatnabagidamak lokhatkhiba khongthangsing asi military gi matik mangam yauna chathakhiba yamna heisingna amasung munna khalaga sem sakhiba thaurangsingni Thaurangsing asi thabakto onthokpada Indian Union da yawgadaba lamsingbu pelhanba amasung kihanbagi pambai animak sijinnakhi Mahagna tongan-tonganba lamsing asida karigumba makhoina apunba India da yauroklabadi hana leramba ningthaugi amadi autocracy gi sumnam leingak pumnamak muthatuna miyamgi mihuna lingba ningtamba leibak ama leigani haibagi thajabapi masina lamsing aduna apunba India da yauroknabagi asoba maram amani masi Patel gi yamna strategic oiba khongthangni adubu hanadagi ningtamna leraklaba miyamgi leingak ligleba leibak kharadi India da teningdabagi wafam sulai Asumna Patelna lam kaya themlaga Indian Union da yaholi thembada yadabasing adubuna lanmigi matik mangam sijinnei akonbagi pambai asi sijinnaruba lamsingda ngasisu ne tadaba phibam kaya leidi Patel gi thaurang asibu India mapunglamda Junagadh Jodhpur Travancore Hyderabad na yadi adubu mahagna makhoi pumnamak namduna India da tinsinki Asigumba thawngsing asi yenglagadi Patel asi non violence amasung violence ki gun animak leitengba lusingba amani haina lobasu yai Awang nungpok lamdam asi strategic oiba mafamni aduna military gi matik mangam kankhat hangadabani loinana lambi thongi phibam phagat handuna sakhot thaurangi thabaksu mapung phana paikhat kadabani haibasi Patel gi wakhalni lamdam asida militarization gi thabakti kankhatle adubu miyoi bagi liberty amasung sakhot thaurangi thabakti sothaduna lehuri Patelna asoba India ama semkatnabagidamak awang nongpokpu India gi map ta hapsilamlabasu mahagna nganna lekhidaba amasung mahaki tungda lakhiba leibak asigi lusingbasingna tangai fadaba lokhatpam thokpa thabaksing lokhatlamdabadagi ngasisu marasetpa India ama sembagi wafam asi mapung ipa phadri haibiyai Masigi mathakta centerna state singda piba sakthung manadabana awang nongpok asi sakhot khongthangda sothahui masina center bu lamdam asigi miyamna warui Haujiksu Patelna ningjaramba singdu magi tungda lakpa lusingbasingna pangthokpa ngamdabagi awatpa amadi leiri awatpa asi ngasigi lusingbasingna menkatpa sangi India mapung lamda leiriba leitadaba phibam asi sakhot khongthangda tapthauba amadi citizen singi phangpham thokpa haksing phangdabadagi thorakpani hairagasu awang nongpoki phibam asidi tonganba maramla haibasisu hangningai oiri Globalization Act is policy na singba lakhibaga loinana lamdamsida sakhot thaurangi thabak kaya paikhanaba khongthang lokhatpa hauраklabasu Patel na haudoklamba strategic haiba wahai aduda yumpham oiduna sakhot thaurangi thabak kaya home ministry gi ayaba yaudrbadi paikhatpa yadana leiri adu oiragadi Patel na kanna palamba sakhotpa miyamgi leingak haibadudi wahanthok leiribra Amaromda sakhot thaurangi khongjelda iyang yangsin bangamdragasu militarization gi saphudi adumak mapangan kalli haina miyamna ui leiriba militarization gi sawong asina mapandagi investor lakpada ninganaba poli aduna security sijinaba ngamba miyoi khardamak mapandagi sanglei
असिगुम्बा फिबम कया असिदगी मपानगी कंपनी कयागा यानसे तौनरबसु थबकता मपुंग फाना ओंथोकपा ngamgadra हाइबगी सिंगनबा लेरी पटेल असी तसेंगनमक इंडिया की ओइनदी यूनिटी की सिंबल ने महाकी होनजमन्ना अचौब इंडियन यूनियन अमा ngasiगी मियामना फंगले अदुबु महागना मरा सेटपा इंडिया अमा पुरकनबगिदमक सागत के खंजरंबा डेमोक्रेसी सेक्युलरिज्म फेडरलिज्म की विजन अदुदी ngasisu मपुंग फाना सेमगतपा ngamदना लेरी लेबाग असिदा लाइनिंग अमसुंग कांगलोप नाइबगी वाखलोन असिसु यामना मपांगन कन्न लेरी मसी पटेलना पामजखिबगी ओनतैनबनी सेंटरना लेबा की सिक्योरिटी की वाफमदमक येंगलगा साखोत थौरांगी थबकसिंग तपथरबा अमसुंग मियामगी डेमोक्रेटिक राइट्सिंग मपुंग फाना फंगंद्रबदी मियामना लेबा की अपुनबगी इसेलदा यावनिंगबगी इहुल हंथरकनी ngasiगी लेबाक सिगी लुसिंगबसिंगना पटेलबु येंगबा मतमदा लेबा की सिक्योरिटी अमसुंग यूनिटी की सक्तम खक उबगी महुता महागना पामजरंबा ह्यूमन सिक्योरिटी ह्यूमन डेवलपमेंट अमसुंग डेमोक्रेसी हाइबदु वानथोक लेना थबकतो ओंथोकलबदी महाकी मफमदा लेबाकसिन उत्पा मतिक साब इकाई खुमनबा ओइगनी अमसुंग लेबाक असिदा साउखटपा इंग तपसु पुरकनी।